先别。喂，杜尼哥。来呀，杜，新主播嘞。来呀，ဒီဘုတ်ချက်ခီသေးလေးလေးနဲ့လေရစင်ကြကြောက်စလောက် Schweideine Pommes lo. လောက် Yare, kratola di. Yarni, Sashalusi. ငါ့ခုမေအဲ့ဒီနေရာက Foka. ခုတေးကြီးနေမစရာ 那先别，他说给不你吧？ မင်းနဖဇနေလကခုကကြီးပါနမ်ချာနင်းတဲ့ဘယ်နဲ့ training မတော့ 哎，那先别。那个东家哦，哎，一路线，超人都不行，一路线，一路吧，去。 哎，兄弟你来几呢？哎，他打铁，哎，兄弟你来几？能找，找我，能找我去。先别，会吧？哎，到了吧？是一路不行，哎，学去不呢吧？嘛，他们给他几个吧？会吧？给就用完的呢。可是没路。呀妹，是。好着的。阿妈给你了。아들 리시고 이제는 뭐 너들은 뭐하니? 아이, 그이고 이거
뽑고 이야지 레양 퍼진 일레나 화장실 반가움씩 말이지 로man틱 떠오르는 지야 인기로시 떠오르는 빛이다 세, 안 거일게. 어이. 나 우리 능당인데 짝짝 드시야. 아이고 이노 에이 답답해 이노 고 예, 봐봐. 아이고 너 샤이도 그 가려고 아씨, 까이용 빠실래노. 지금 자리는 있어. 아이고 너 샤이도 그 가이노 봐봐. 신중리 자리지. 짬미노 하자는 짬미노 이빠 안에 юм네 까라마게 아이 야마 대가노 이빠 하라게 아도 이빠 이거 내랑도 юм네 붙일라저 이빠 아이 슈까이디 이빠 야이고 하이 이빠 야이 하이 그래도 이빠 살라마게 고 호이. 나는 부실라빵 가모디 어디 아이 미워 마샤 따봉 가모이 고 호이, 라게. 어이, 거기 빠면 부실러지 그만 또 봐. လွေပါပါစင်ကောင်းလေး ไอ้รู้นี่มาเสียงอักสิบ่ข้างนี้มีมาเสียงเงาหรือเปล่าไก่น่าไปตู่ตรงนั้นบ่ไม่ ဟိုအတူတလေးဒီအဲ့ဒီကမှခံတွေ့ပါ มาสินสิกะยาตะกะลิบ่โนบ่ยังงูนี่สิเฮ้นังสิซานาได้เนี่ยปออีบนี่ข้างเงดนะนังนี่นังน่าจินได้อย่างกันมันใครนะ ဟိုရှင်ဒီနဲ့အမလောက်ပဲကလေးပါ เอ๊ะ မဆက်ချီက ยังงูนี่ไอ้สิบ่ไอ้สิบ่ยามทีระบายมองนี่เนี่ยฮะนั่นติไอ้สิบ่ยามทีระบาบะไอ้สิบ่ยามทีระบาบะเฮ้นังน่ะพะจริบโดนามาไอ้โลบกิพะจริบะข้างเงดนะ ဒီမရရခဲ့တော့က มา ဒီ สิ နေရတဲ့ဟာက มาสิงบ่นังอ่ะใส่ไก่กะได้จะลูกเอบะ ဟိုကိုယ်ပဲစက်လို့ပါ เอ้ยนี่สิมาสิงาสิบ่ไอ้บ่กะยาดโนบ่สิกะไมนะงังนะไดโนบ่ไอ้บ่ไล่ใส่ปิสุพาระบะเนบะมาสิมากิมาต้องสิเดบุกะนังบะนปะนะปะมีด้วยโนบะฮะ또 무샤이지 혹시 돌락대 해 낭막나 막하대 그 셜라드나 오 도베니에 아땅니 능숭아이 비아이드나
ꯃꯣꯏ ꯃꯔꯨꯞꯁꯦ ꯗꯥꯎ ꯁꯨꯡꯌꯥ ꯌꯥꯗꯦ ꯑꯁ ꯐꯪꯖꯅꯤꯕ ꯅꯣꯡꯃ ꯃꯨꯖꯥ ꯅꯪ ꯃꯥꯏꯗꯣ ꯑꯝꯇ ꯂꯩꯊꯣꯛ ꯑꯁ ꯀꯩꯗꯧꯔꯒꯦ ꯑꯃ ꯍꯟꯗꯣꯛ ꯍꯥꯏꯕꯅꯦ ꯍꯟꯗꯣꯛ ꯍꯥꯏꯕꯅꯤꯅꯦ ꯎꯐ ꯋꯥꯎ ꯑꯣ ꯅꯣꯏꯅ ꯌꯦꯡꯉꯤꯗꯣ ꯑꯩꯒꯤ ꯅꯨꯄꯤꯅꯦ ꯃꯁꯛꯇꯤ ꯐꯖꯕꯅꯦ ꯑꯦ ꯑꯥꯗ ꯅꯨꯄꯥ ꯑꯅꯤ ꯑꯍꯨꯝ ꯂꯦꯞꯄꯤꯁꯤꯕꯨ ꯑꯩꯈꯣꯏꯗ ꯅꯠꯇ꯭ꯔꯣ ꯌꯦꯡꯉꯤꯁꯦ ꯀꯅꯥ ꯀꯅꯥꯅꯣ ꯁꯤꯕꯣ ꯏꯇꯥꯎ ꯑꯁꯤꯒꯤ ꯖꯦꯂꯣ ꯂꯤꯄꯤꯁꯤꯗꯤ ꯐꯖꯔꯦ ꯅꯪ ꯀꯣꯏꯒꯦ ꯀꯣꯏꯁꯜꯂꯣꯗꯅ ꯀꯣꯏꯁꯜꯂꯣ ꯑꯩ ꯇꯧꯒꯦ ꯂꯥꯛꯑꯣ ꯑꯩ ꯇꯧꯒꯦ ꯂꯥꯛꯑꯣ ꯉꯥꯎꯔꯖꯥꯠꯂꯣ ꯁꯤꯕꯣ ꯑꯁ ꯈꯪꯗꯦ ꯂꯥꯛꯑꯣ ꯀꯥꯏꯗꯩ ꯑꯉꯥꯎꯕꯁꯤꯡꯅꯣ ꯈꯪꯗꯦ ꯂꯥꯛꯑꯣ ꯉꯥꯏꯈꯣ ꯑꯩꯉꯣꯟꯗꯔꯣ ꯃꯉꯣꯟꯗꯔꯣ ꯑꯣꯏ ꯅꯪꯉꯣꯟꯗ ꯅꯠꯇꯦ ꯁꯛ ꯐꯖꯕꯤꯁꯤꯗꯅꯦ ꯁꯛ ꯐꯖꯕꯤ ꯉꯥꯛꯇ ꯋꯥꯔꯤ ꯉꯥꯛ ꯁꯥꯕꯤꯁꯦꯕ ꯉꯥꯏꯈꯣ ꯉꯥꯏꯈꯣꯅꯦꯍꯦ ꯋꯥꯔꯤ ꯉꯥꯛꯇꯪ ꯁꯥꯔꯤꯁꯤꯅꯦ ꯑꯩꯈꯣꯏꯁꯨ ꯄꯥꯈꯪ ꯉꯥꯛꯇꯅꯤ ꯀꯩꯅꯣ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯁꯦ ꯌꯥꯝ ꯐꯕꯅꯦ ꯀꯣꯏꯁꯜꯂꯣ ꯍꯣꯏ ꯀꯥꯏꯗꯩ ꯑꯉꯥꯎꯕꯅꯣ ꯑꯁ 이씨, 람비리 같았잖아. 짜라! 한독에 짜라! 이마이 미 우시다봐. 아이기 학장들과 속기다위. 해! 나 본치도 미우에게 해야 되냐? 이거 알고도 가가강. ꯑꯩꯒꯤ ꯃꯥꯏꯗ ꯈꯨꯕꯥꯡ ꯊꯥꯗꯧꯔꯤꯌꯦ ꯀꯩꯁꯨ ꯇꯧꯕꯤꯅꯅ ꯃꯥꯏꯗ ꯈꯨꯕꯥꯡ ꯊꯥꯗꯧꯔꯤꯅꯦ ꯑꯃꯨꯖꯥꯎ ꯑꯩꯁꯤ ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯅꯪ ꯈꯪꯗ꯭ꯔ ꯃꯥꯜꯂꯦ ꯑꯩꯅ ꯃꯐꯝꯁꯤꯗ ꯅꯪꯉꯣꯟꯗ ꯇꯧꯅꯤꯡꯕꯁꯨ ꯇꯧꯕꯗ ꯀꯅꯥꯅ ꯊꯤꯡꯗꯣꯔꯤꯒꯦ ꯍꯣꯏ 야야. ꯅꯨꯄꯥꯁꯦ ꯀꯅꯥꯅꯣ 야야. 컴도. ꯍꯣꯏ ꯅꯨꯄꯤ ꯑꯉꯥꯡꯒꯤ ꯃꯈꯨꯠꯀ ꯄꯥꯏꯔꯒ ꯂꯝꯕꯤꯁꯤꯗꯒ ꯈꯨꯄꯥꯛꯅꯒ ꯊꯥꯒꯦ ꯇꯧꯔꯤꯁꯤꯕꯨ ꯅꯪ ꯌꯥꯝ ꯐꯥꯎꯔꯕꯣ ꯅꯪ ꯌꯥꯝ ꯆꯥꯎꯈꯠꯇꯦꯅ ꯑꯣꯏ ꯅꯪ ꯀꯅꯥꯅꯣ ꯃꯐꯝꯁꯤꯗ ꯑꯃꯨꯖꯥꯎ ꯑꯩꯅ ꯇꯧꯅꯤꯡꯕ ꯇꯧꯕꯗ ꯅꯪꯅ ꯊꯣꯛꯀꯠꯂꯒꯦ ꯑꯩꯁꯦ ꯇꯨ ꯅꯪ ꯃꯥꯡꯂꯩ ꯅꯨꯄꯤꯁꯨ ꯎꯕ꯭ꯔꯥ ꯃꯥꯒꯤ ꯅꯨꯄꯥ ꯑꯁꯨꯛ ꯅꯨꯡꯁꯤꯅ ꯑꯩꯅ ꯇꯀ ꯇꯦꯛꯀꯦ ꯊꯝꯖꯔꯤꯕ ꯑꯩꯒꯤ ꯅꯨꯡꯁꯤꯕꯤꯁꯦ ꯅꯪꯅ ꯃꯥꯒꯤ ꯈꯨꯗꯥꯡ ꯄꯥꯏꯕ ꯍꯥꯏꯁꯤꯗꯤ ꯅꯪꯅ ꯃꯥꯒꯤ ꯈꯨꯗꯥꯡ ꯄꯥꯏꯔꯨꯕꯅꯤꯅ ꯗꯥꯏ ꯍꯥꯏꯅꯗꯤ ꯂꯦꯝꯅꯈꯛ ꯊꯥꯔꯣꯏꯕ ꯑꯣ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯈꯪꯕ꯭ꯔꯥ ꯅꯪ ꯑꯁ ꯏꯇꯥꯎ ꯃꯨꯖꯥ ꯊꯣꯛꯂꯁꯦ ꯊꯣꯛꯂꯣ ꯆꯠꯁꯤꯜꯂꯛꯑꯣ ꯃꯁꯦ 야. 차도. ꯆꯠꯁꯤꯜꯂꯛꯑꯣ 하는 것이 ꯆꯠꯁꯤꯜꯂꯛꯑꯣ ꯊꯥꯗꯣꯛꯑꯁꯦ ꯀꯩ ꯃꯥꯒꯤ ꯐꯖꯗꯤ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯌꯥꯔꯦ ꯆꯠꯁꯤꯜꯂꯛꯑꯣ ꯃꯤ ꯍꯣꯏ ꯅꯪ ꯃꯇꯨꯡꯗ ꯑꯩꯒ ꯊꯦꯡꯅꯗꯅꯕ ꯅꯪ ꯂꯥꯏ ꯈꯣꯏꯔꯝꯃꯣꯏ ꯅꯪ ꯈꯪꯗ꯭ꯔꯦ ꯅꯪ ꯀꯜꯂꯣ 너 야. ꯉꯁꯥꯏ ꯅꯨꯄꯥꯗꯣ ꯌꯥꯝ ꯉꯥꯎꯁꯤꯟꯅꯕ ꯃꯥꯜꯂꯤꯉꯣ ꯊꯣꯏꯕꯤ ꯈꯣꯏꯅꯤ ꯍꯜꯂꯛꯄꯗꯅꯦ ꯐꯥꯒꯦ ꯇꯧꯔꯤꯅꯦ ꯈꯪꯕ꯭ꯔꯥ ꯈꯪꯅꯤꯗꯅ
ꯍꯧꯖꯤꯛ ꯃꯇꯝꯁꯤꯗꯕꯨ ꯅꯨꯄꯤ ꯐꯥꯕ ꯀꯥꯏꯅ ꯃꯥꯅ ꯅꯪ ꯐꯥꯔꯒ ꯑꯩ ꯌꯦꯡ ꯂꯩꯇꯥꯔꯦꯅꯦ ꯑꯗꯨ ꯂꯥꯏꯔꯤ ꯉꯁꯥꯏ ꯅꯨꯄꯥꯗꯣ ꯁꯛ ꯈꯪꯕ꯭ꯔꯥ ꯈꯪꯗꯦ ꯀꯥꯏꯗꯦ ꯑꯉꯥꯎꯕꯅꯣ ꯈꯪꯗꯦ ꯃꯃꯤꯡꯃꯛꯅ ꯑꯃꯨꯖꯥꯎ ꯀꯥꯏꯅ ꯃꯊꯪꯒ ꯊꯦꯡꯅꯔꯗꯤ ꯃꯥ ꯍꯥꯠꯇꯣꯛꯀꯗꯕ ꯗꯌꯥ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯨ ꯅꯪꯅ ꯁꯣꯏ ꯉꯥꯝꯊꯣꯛꯑꯗꯤ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯂꯟꯆꯦꯟꯕꯤ ꯑꯩ ꯗꯥꯏꯌꯔ ꯇꯧꯔꯤꯁꯦ ꯁꯥꯎ ꯂꯥꯛꯑꯦ ꯍꯥꯏꯕ ꯇꯧ ꯈꯪꯗꯦ ꯅꯪ ꯃꯥꯏ ꯃꯁꯤꯡ ꯑꯔꯥꯡꯕꯤꯗꯣ ꯑꯃꯨꯛ ꯍꯧꯔ ꯃꯥꯜꯂꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯤꯗꯤ ꯍꯦ ꯄꯥꯕꯥ ꯍꯦ ꯅꯪ ꯃꯅꯤꯡ ꯀꯥꯏꯗ ꯃꯤ ꯈꯠꯅꯔꯨꯏꯁꯤ ꯆꯨꯝꯕ꯭ꯔꯥ ꯍꯥ ꯃꯅꯤꯡ ꯀꯥꯏꯗ ꯃꯤ ꯈꯠꯅꯔꯨꯏꯁꯤ ꯆꯨꯝꯕ꯭ꯔꯣ ꯍꯣꯏ ꯄꯥꯕꯥ ꯅꯪ ꯌꯥꯝ ꯐꯥꯎꯔꯦꯕ ꯍꯥ ꯑꯩꯅ ꯁꯨꯛ ꯆꯥꯎꯅ ꯋꯥꯅ ꯊꯣꯛꯂꯛꯄ ꯄꯥꯕꯥ ꯃꯤ ꯈꯠꯅꯅꯕ꯭ꯔꯣ ꯄꯥꯕꯥ ꯑꯌꯥ ꯅꯪ ꯍꯥꯠꯂꯒ ꯑꯌꯥ ꯄꯥꯕꯥ ꯑꯌꯥ ꯅꯪ ꯄꯥꯕꯥ ꯅꯪ ꯑꯁꯤꯒꯨꯝꯕ ꯊꯕꯛꯁꯤ ꯇꯧ ꯍꯥꯏꯕ꯭ꯔꯣ ꯑꯌꯥ ꯋꯥꯈꯜ ꯌꯥꯎꯗꯕ ꯁꯥꯡꯅ ꯆꯠꯀꯗꯕ ꯂꯝꯇ ꯊꯥꯖꯔꯁꯨ ꯅꯪꯅ ꯆꯠꯂꯤꯃꯤꯅ ꯑꯌꯥ ꯃꯁꯤ ꯄꯥꯕꯥ ꯃꯁꯤ ꯀꯩꯅꯣꯗꯨꯗꯤ ꯃꯁꯤ ꯄꯥꯕ ꯌꯥꯔꯦ ꯗꯥꯏꯌꯥꯅ ꯈꯟꯅꯔꯤꯗꯣ ꯑꯩꯒꯤ ꯃꯔꯝꯒꯤ ꯄꯥꯕꯅ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯤꯉꯩ ꯍꯦꯛꯇ ꯐꯨꯔꯤꯗꯨꯕꯨ ꯄꯥꯕ ꯂꯥꯟꯗ꯭ꯔꯣ ꯑꯦ ꯅꯪꯒꯤ ꯃꯔꯝꯒꯤꯗꯃꯛꯇ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯅ ꯃꯤ ꯈꯟꯅꯃꯤꯅ ꯍꯥ ꯑꯗꯨꯗꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯦ ꯍꯦꯟꯅ ꯐꯨꯕꯗ ꯄꯥꯕꯥ 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 ꯄꯥꯕ ꯑꯩꯒꯤ ꯗꯥꯏꯌꯥꯗ ꯑꯃꯨꯛ ꯀꯔꯤ ꯐꯨꯔꯕ ꯑꯩꯅ ꯀꯩꯗꯧꯒꯦ ꯌꯦꯡꯉꯣ ꯑꯣ ꯑꯦ ꯀꯌꯥꯗ ꯉꯝꯃꯤꯕ ꯑꯉꯥꯡꯅꯣꯅꯦ ꯍꯩ ꯅꯪꯒꯤ ꯗꯥꯏꯁꯦ ꯅꯪꯒꯤ ꯅꯨꯄꯥ ꯑꯣꯏꯔꯕꯅꯦꯍꯦ ꯑꯣꯏꯔꯦ ꯑꯩꯒꯤ ꯅꯨꯄꯥ ꯑꯣꯏꯔꯦ ꯑꯩꯒꯤ ꯗꯥꯏꯌꯥ ꯍꯧꯖꯤꯛꯀꯥꯟꯒꯤ ꯑꯉꯥꯡꯁꯦ ꯀꯌꯥꯗ ꯃꯃꯥꯏ ꯀꯜꯂꯤꯅꯣꯅꯦꯍꯦ ꯄꯥꯕꯅ ꯄꯥꯝꯃꯤꯁꯤ ꯑꯩꯅ ꯌꯨꯝꯁꯤꯗ ꯑꯃ ꯑꯣꯏꯅ ꯂꯥꯛꯑꯀꯥꯟꯗ ꯑꯣꯈꯥꯏꯕꯗꯨꯅꯤꯅꯦ ꯃꯁꯤ ꯑꯉꯥꯡꯁꯦ ꯀꯌꯥꯗ ꯉꯝꯃꯤꯅꯣꯅꯦꯍꯦ ꯑꯗꯨꯗꯤ ꯅꯕꯥꯅꯤꯅ ꯈꯟꯅꯔꯤꯕ ꯃꯔꯝꯗꯣ ꯑꯩꯉꯣꯟꯗ ꯁꯦꯡꯅ ꯍꯥꯏꯌꯨ ꯅꯨꯄꯥꯗꯨꯅꯅꯦ ꯂꯝꯕꯤꯗꯨꯗ ꯑꯩꯕꯨ ꯐꯥꯔꯒ ꯄꯨꯒꯦ ꯇꯧꯔꯤꯕ ꯑꯗꯨꯗꯅꯦ ꯗꯌꯥꯏꯅ ꯀꯟꯕꯤꯔꯤꯕ ꯑꯩꯒꯤ ꯏꯆꯥ ꯅꯤꯄꯥꯁꯦ ꯈꯔꯗꯤ ꯁꯣꯛꯑꯕ ꯃꯥꯜꯂꯤꯅꯦ ꯍꯥꯏ ꯅꯤꯄꯥꯁꯤꯡꯗꯨꯗꯤ ꯀꯗꯥꯏꯗꯩꯅꯣ ꯃꯁꯛ ꯑꯝꯇ ꯈꯪꯗꯦꯗ ꯄꯥꯕꯁꯨ ꯍꯦꯛꯇ ꯁꯥꯎꯔꯛꯑꯒ ꯍꯦꯛꯇ ꯐꯨꯕꯗꯣ ꯌꯥꯅꯤꯡꯗꯦꯗ ꯑꯩ ꯊꯣꯏꯕꯤ ꯑꯩꯅ ꯄꯣꯛꯏꯁꯤ ꯃꯥ ꯃꯊꯟꯗꯅꯤꯅꯦꯍꯦ ꯑꯗꯨꯅꯅꯦ ꯑꯁꯤꯒꯨꯝꯕ ꯊꯕꯛꯁꯤ ꯈꯟꯅ ꯆꯩꯅꯕꯁꯤ ꯇꯧꯗꯅꯕ ꯏꯄꯥꯅ ꯃꯥꯕꯨ ꯍꯦꯛ ꯋꯥꯔꯛꯏꯕꯅꯤꯅꯦ ꯊꯣꯏꯕꯤ ꯅꯪꯗꯤ ꯅꯁꯛꯀꯁꯨ ꯌꯥꯝꯅ ꯐꯖꯔꯝꯃꯤ ꯍꯥꯟꯅꯒꯤ ꯈꯨꯗꯤꯡꯒꯤ ꯑꯣꯏꯔꯝꯗ꯭ꯔꯥ ꯍꯥꯏꯕ ꯑꯦ ꯑꯩꯕꯨ ꯊꯤ ꯀꯥꯏꯅ ꯄꯥꯕꯗꯤ ꯌꯥꯝ ꯐꯖꯔꯦꯍꯦ ꯃꯇꯩ ꯃꯅꯥꯎ ꯌꯥꯝ ꯈꯠꯅꯕ ꯏꯃꯨꯡꯗ ꯂꯩꯕ ꯇꯤꯁꯤ ꯑꯀꯣꯞꯄꯗꯣ ꯃꯥꯜꯂꯦ ꯂꯟꯆꯦꯟꯕꯤ ꯑꯩ ꯆꯠꯂꯝꯃꯒꯦ ꯅꯪ ꯀꯣꯟꯅ ꯍꯜꯂꯛꯑꯣ ꯍꯥꯏ ꯊꯣꯏꯕꯤ ꯄꯥꯕꯨꯡꯅ ꯐꯥꯒꯤ ꯇꯧꯕꯅꯤꯅꯦ ꯍꯥꯏ ꯃꯁꯤ ꯁꯥꯎꯔꯒ ꯐꯦꯛ ꯂꯧꯆꯠꯈ꯭ꯔꯅꯤ ꯃꯁꯤꯕꯣ ꯑꯩꯅ ꯐꯥꯒꯤ ꯇꯧꯔꯒ ꯃꯁꯤ ꯑꯉꯥꯡꯁꯤꯗꯤ ꯌꯥꯏ ꯏꯄꯥ ꯏꯕꯨꯡꯉꯣ ꯃꯇꯨꯡꯗꯗꯤ ꯁꯤꯒꯨꯝꯕꯁꯤ ꯈꯟꯅ ꯆꯩꯅ ꯇꯧꯕꯁꯤ ꯇꯧꯒꯅꯨ ꯏꯄꯥꯁꯨ ꯂꯩꯐꯝ ꯈꯪꯗꯦ ꯍꯥꯏ ꯅꯪꯒꯤ ꯑꯁꯣꯛꯄꯗꯣ ꯇꯩꯅꯅꯕ ꯃꯣꯂꯣꯝ ꯈꯔ ꯂꯩꯔꯨꯈꯤꯒꯦ ꯀꯣ ꯅꯤꯡꯊꯤꯖꯅ ꯂꯩꯃꯤꯟꯅꯔꯝꯃꯨ ꯕꯦꯃꯥ ꯅꯪꯁꯨ ꯅꯨꯃꯤꯠ ꯆꯪꯗ꯭ꯔꯤꯉꯩꯗꯅꯦ ꯌꯨꯝꯗ ꯍꯟꯅꯅꯕ ꯇꯧꯔꯣ ꯍꯣꯏ ꯕꯥꯕꯨꯡ ꯆꯠ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯉꯩ ꯆꯠꯂꯨꯀꯣ ꯍꯪꯒꯣꯛ ꯍꯦꯛ ꯃꯥꯟꯈ꯭ꯔꯦ ꯁ꯭ꯋꯥꯏꯗꯁꯨ ꯁꯣꯛꯑꯦ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦꯍꯦ ꯇꯧ ꯅꯣꯏ ꯇꯧꯀꯣ ꯅꯣꯏ ꯚꯥꯞ ꯇꯧ ꯗꯌꯥ ꯅꯣꯏ ꯄꯥꯕꯁꯦ ꯐꯗꯤ ꯌꯥꯝ ꯐꯩꯌꯦꯕ ꯑꯗꯨꯒ ꯃꯥꯒꯤ ꯑꯃꯨꯛ ꯁꯨꯃꯥꯏꯅ ꯐꯨꯕꯁꯦ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯁꯦ ꯑꯩꯈꯣꯏ ꯄꯥꯕꯒꯤ ꯍꯧꯅꯕꯤꯅꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯁꯨꯝ ꯇꯧ ꯂꯥꯛꯑꯕꯅꯤ ꯑꯗꯣ ꯅꯆꯦꯝꯕꯤꯌꯥ ꯅꯪ ꯆꯠꯅꯕ ꯇꯧꯔꯣ ꯑꯩ ꯀꯩꯁꯨ ꯌꯥꯝ ꯀꯟꯅ ꯁꯣꯛꯄ ꯑꯣꯏꯗꯦꯕ ꯍꯣꯏ ꯍꯜꯂꯒꯦ ꯍꯌꯦꯡ ꯂꯥꯛꯀꯦꯀꯣ ꯅꯪꯅ ꯌꯥꯝꯅ ꯍꯥꯎꯅ ꯆꯥꯖꯕ ꯁꯤꯡꯖꯨꯗꯣ ꯑꯩ ꯄꯨꯔꯛꯀꯦꯀꯣ ꯍꯣꯏ ꯆꯠꯂꯒꯦꯀꯣ ꯑꯗꯨꯗꯤ ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯒꯦꯀꯣ